visible oiba transparency leiba khunai ama oithoknaba khonabada miyamgi mateng change land revenue survey boundary record ki wangmada lam leisinduna district amaga lansinnaduna signboard hekta thetchinba yaroi haina chief minister and birena phongdokre wafamasi Manipur Information Commission na puthokpa a compendium of important decisions of Manipur Information Commission haina mingthonba lairik phongbagi thoram da saruk yaduna phongdokkibane Babuparada Laiba CM Secretariat ngasi pangthokkiba thoromaduda Education Minister Thongnaujam Basanta Kumar Manipur gi State Chief Information Commissioner Oinam Sunil yauna tongan ba maru oiba miyoi singsu saruk yakhe Makhatana Chief Minister na phongdokkibada state asigi oina mamangai da leiramliba system sing asida record keeping gi chatnabi asi yamna sonna leirami adumakpu ngasi di niyom chumba system ama purakpana hotnabada ahongba khara makhaidi purakpangamle lamdam asigi oina semkiba maru oiba ek decision amade tongan ba gazette sing compel oina lengaki record ta suna leiramdaba asimakti laibak thibane adubu private oina lehoba record sing amade lengaki leijaba record punamak punsinduna miyamda losing oina ba lairik oina foglakliba asimak thagatningai oi Karamba matamda kari exam ki karamba mafamda kari kaidorami haiba adu mayek sengna asigumba lairik asina losing piba soidana ngamlagani thajai loinana lamda masigi forest area singda satellite maping tauduna karamba chahida mafam asi karamna leirami haiba sisu district khudingi khangdokani kanamta chenba yaroi haike amadi handakta state asigi cabinet mifam amagi tunginna land revenue record ki matangda gazette thokibasu laikhrabane state asigi oina hauzik fawbada lisingamaga chamapan humfoge land revenue survey gi matung inna semkiba boundary record adu hongdokpa leite masida kanagumba kharana lam leisillaga district amaga lansinnaduna signboard thetchinba nachingba amata tawba yaroi land revenue record sing digitization tawduna mayek sengangane corruption muthatuna mayek sengba transparency oiba system ama purakna pandamda lengangnasu lok ayuktage makhada tongan ba thabak thorom kaya leptana changsilakle drug maru fangna muthatuna chawkhatpa khunai ama sagatpada self respect amade understanding ga loinana aikoi punna thongtang loduna honaba mathau tai Visible oiba transparency leiba khunai ama oithoknaba honabada miyamgi mateng change haiba wafam sing thamduna mahakna makha takhe ina su je khoi anogi lok ayukta gi ga khoina tawrga linkhatcharaga tawjari khara da worsu corruption ne poche handalaga laihandraga aduga khara transparent oina society se kadang tawba ngamgadra maramdi later laira ba wana mayam singai da yamna faster rate tawra badona wakhal leiri because asi worde khoi su asala ina ka haibigi adum gi wakhal da khone jabni aduna anti corruption cell hojiksu pata sajalaga piramba kholamba tawba mayam du kana ramise government gi lamdu da individual pata pisalama individual me the khangje da mina government gi lamni khangje da mina pata du paire sagale konanga di government gi orem na muthu de si ne ba tawnoris aduna akhoi su nungai te phari ba pulli ba tawri ba mayam